Dubai-da coronavirus yawri'ena haye adu Chinese ki mall achouba ma lei Dragon Mart ana sida mi yam chinbane adu hojik mi komaba yengse na lai moi parking ji ju yam chawe duga mall du ju yam chawe hojik ju Dragon Mart 2 na ma muk sagat le loire du parking sina mall du muk ena chawe ba adi pura Chinese ngakte pura khunno hongaga laaga sida pot yolabai type ta pot cha ne moina sida yoli se manung sida Dubai da makne dehydrate do UAE da ne hojik mi ma panchure taret amadi cure tawre adigi ani madi hojik anauba nabane Chinese amane adigi Filipino amane nai adu yam kanadi laeng mi se hana dongna di chindre tuga khrakha budi halle khrakha di leiri ado hana di adum yam chinbane parking matakta amuk karake ado Chinese ki pura khunda leitara leibagi yam yame leiba ado akoi besida sigi Dragon Mart ki mall gi akoi besida Chinese cluster mayam lei sida khunda leitaraga leiba haitare moi mayam che ado pulap narak taragadi moi de khetang narakani haibu budi leite dubu topalam chatluiba khotliba mayam sidagi longnara aga nara adi pulap nabai phibam da lei moi ki makhut masa se yamna angakpani ko yam thina hai sida makhal mathel mayam ama yoliba khutingmak Chinese na saba ngaktane China dagi lakpa pot ngaktane si manung da yoliba singse adu gari macha sida mall manung adum koi ge so dum yare adigi laser ge so koi gi yumda charge tawraga koi gi angang sanaba khotnaba loina yare yum manung gi decoration mayam ama dagi furniture bauba sofa pamung moi gi mayam ama makhal mathen thupsan bayaba dagi yam comfortable oiba mayam ama yang kuin chakadra chatloi tradi khangde aduga light ka se yam phajai yam chawe manung daga lei kholi mayam che adu aise kidi kijai changaga mi do wai sanaba aina chatli city side ama khatane yam yamgre moi chi round question laga dragon gi style da mathak tagi yangak pada mall se khogi managan gi kudukada ka tawba dagi kenudo adumaina taweba adu loina thungnaba amukta da chatpa ngamde hojik ngasi lakpase ngahaktang matek side ama khatane asom nakandana sanapot mayam adigi maromdana kay makal mayam item mayam leigre tunga na side ta ado angak po mayam ama yawe moi gi se ado chat loin shuna ba chat padi ngamdre ngasi som nakanda ta gare gate number 1 2 3 4 khaido aduna gate number 1 lom da la se poche loina shuna ba ulak pa ngamdre siki photo sina maikai amaromdane flower mayam yonba andigi u plan keke mayam asaba original man ba mayam yonbane sina maikai amaromda chatpa numit kine